Hello Mayam, Ngashigi video ashidi March 2022 da tawkhiba Apple company gi event ki matangdani Masida company na anouba product amadi updates khara pikhi madu Mayamna video asida khangminasi. Update number ahanba da Apple gi TV Plus Masi karino hai matamda streaming platform amani अखोगी Netflix, Amazon, Hotstar na chingba sigum lava Apple company gi oiba streaming platform sibu Apple TV Plus har khangnai masidai sida अखोई movie series kaya ama uba phanglagani adubu hantak nauna piba update ta अखोगी Friday night ta baseball gi khatang oiba streaming oina moina add tawgani na hai masi baseball fan singini aduna kariguma mayamna baseball pamiba taragadi natraga Apple TV Plus yengbiba taragadi it's a good news. Update number ani subada Apple na iPhone 13 and 13 Pro gi color ani launch tawre color singdudi solid green for 13 aduga ALPINE GREEN FOR 13 Pro masigi anouba color si kariguma mayamna interesting leiba taragadi Apple gi website ta changlaga soidana yengbiba yagani ado masigi color se aingonda di yamna exciting oi yamna post tai hana already existing oi ba singdusu phaje adubu masigi new color se is a good color. Update number 3 da Apple gi iPhone SE Apple gi iPhone SE se kuiraba model ni adubu handaki iPhone SE sida moigi huji iPhone 13 and 13 series te yauriba akoigi processing chip haitare A15 bionic chip haiba pot se hapchalaga phone se hena thuhanba natraga moigi performance da phahanbani ado kanaguma mana akoigi iPhone start tongningbо oitaragadi masigi phone ase yengba yai masidai sida price makhal ahum lei model ahum dudi 64GB 128GB aduga 256GB 64GB की price na 43,900 aduga 128GB की price na 48,900 Indian rupees aduga last version 256GB की variant sina 58,900 Indian rupees pi haina moina update tawre ado aigi motadi masigi model se lirabanina asuk yamna paisa thadaraga laibado reasonable oidi haina khale paisa khajektang hapchalaga 13 mini adum try tawba magi new model face lock face ID aduga originally oina A15 bionic chip ki experience lobona phai haina aigi opinion de lei adu mayamna kari khali masigi SE sida anouba chip hapchalaga phone je moina relaunch tawri se mayam learning oidra haibado comment sections da soidana haibiro aduga phone je launch tawraba matungda mayamna soidana review pirakani kyam phai phatte habado dui matungina kon amu update soidana ai hapcharake mathangi update mari subadana iPad Air anouba launch tawre iPad Air siju hana gumna model di chap manai adubu akhoigi huji MacBook natraga iPad Pro da sinariba processor M1 masigi M1 processor se Apple gi oiba processor neba masi mayamna yamna fast oi thui haina review tawribani masigi chip se hapaga iPad Air se launch tawrai ne ba handaki update sida ado iPad Air se anouba color amaga sula a blue color da aduga masida nauraba update na 5G yaurakani starting price na 54,900 Indian rupees aduga updated oiba price di apple.com da changaga mayamna soidana yengbiyo because kai no hai matam da moigi tongana sim hapa ya ba wifi khatang oiba adudagi tongan ba memory version laibanina price ki detailing dudi soidana website tagi yengbiyo mathangi update makha tadringi da karigumba sigumlaba video se yengning bataragadi channel asibu subscribe tawbiyo aduga bell icon dusu click tawbiyo haibadi aina video hek upload tawrapaga hana yengnabagi damakta mathangi update na Mac Studio haibasi Apple gi oiba CPU duni masi yamna fast oiba yamna sufficient oiba computer haitare ko adu masi hana moigi M1 Max oirambadagi Henna thuba M1 Ultra haise Apple na hantak nauna launch tawre masigi Mac asi akhoina tongan ba configurations akhoigi requirement dugi matungina leiba yai price se makhal ani sui CPU hojiki Mac Studio se makhal ani suna laeba M1 Max yaurakpa amaga aduga M1 Ultra hantak nauna launch tawriba pot se yaurakpa amaga adubu price adudi M1 Studio with M1 Max kina 1,89,900 Indian rupees aduga Mac Studio with M1 Ultra anouba processor do adudugi price na 3,89,900 neba sigi starting magi base model se aduga khwaidagi maxed out haidi everything maxed out 8 terabyte ka oiba potuna
7,89,900 Indian rupees. Price yamna tangmagi maram se kemta nate productivity yamna puthokpa yabagini aduga moina studio haina tholibai maming se khogi studio amada production je mayam tawba yaidana aduga match tawnanaba price sisu plus अखोई नहाना खंगनरे एप्पल की प्रोडक्ट सिंग से यामना फास्ट होय यामना सफिशिएंट होय अदुना मोइगी अदगी ब्रांड इमेज सु लेबनिना प्राइस से याम यामिने तांगिनेबा अरोइबा अपडेटना स्टूडियो डिस्प्ले मोइगी स्टूडियो डिस्प्ले सिना एप्पल की तोंगानबा मॉनिटर दो मोइना स्टूडियो डिस्प्ले हारगा नौना अमुक लॉन्च तौरे तोंगानबा हाना XDR Pro हाइना अतोप अतोप मॉडल सु लै अदुबो हंतक की अपडेट तदी स्टूडियो मेक का स्टूडियो डिस्प्ले से लॉन्च तौरिनेबा मसिदासु होजिक टाइप अनी लै स्टैंडर्ड ग्लास हाइबमगा टेक्सास नैनो टेक्सास ग्लास हाइबमगा मसिगी स्टार्टिंग प्राइस तुदी 1,59,900 स्टैंडर्ड ग्लास तुना अदुगा 1,89,900 सिना नैनो टेक्सास ग्लास ओइबा मॉनिटर दुनेबा मसिनी एप्पल की मार्च इवेंट pikhiba anouba प्रोडक्ट अमदी मोइगी अपडेट सिंग सिगुमलबा टेक रिलेटेड वीडियोस मणिपुरी वर्जन द येंगनबगिदमक्ता चैनल असिबु सब्सक्राइब तौबियो अदुगा वीडियो असिबु सोइदना लाइक तौसनबिरो ngasiगidi matang asida loisilage thank you so much for watching this video mathangi video da muk thengarase